ngasi su myam de special content ma puduna laksari channel sigi make dige du ngasi content sina ahal oiba singna mina ngangba wa mayek singna taba ngamdribasi brain da asoiba leiban ni haiba ngasi gi loksingi pukai aduga article asi reliable source ta yumpham oiraga phongmani adubo masina medical professional singi popta ki mot sinana phona badina te haiba ngasi gi special content si myam na thamjige duga myam sigi content si thamjige gi mangoina na hauji Amazon da fangliba siga price siga aduga product siga myam sanaba myam na thamjarmge aduga hariba product si myam manipur gi wang da leiba mi singna lebi bi khudong jaba lagine aduga masisi Chroma 90 liter 1 star direct cool single door refrigerator myam da details tentakna thamjarangi magi brand si Chroma ni aduga capacity na 90 liter ni aduga configuration na freezer on top ni aduga energy star na 1 star waire aduga color na white aduga gray su laire aduga special feature na direct cool door lock adjustable legs ni aduga installation type na free standing ni aduga mayam si of doors single ni one aduga defrost system na direct cool ni aduga magi product sigi price si hauji ko ina lari bisi mayam 10,490 aduga sigi product si manipur gi outside ta leiba mi sing na pambi ba taragadi video sigi description na link hapsaramge aduga link si sanga kana mayam Amazon dagi sigi Chroma gi refrigerator si mayam na order to bi yagane aduga makasa thrak point na mayam sigi content si thamjage amuka hana loksingi pukai ahal oiraba singna mina ngangba wa mayek sengna taba ngamdribasi brain da asoiba leiban ni hairibasi gi matang sida myam na thamjage ahal oisilaglaba mina ngangba wa mayek sengna taba ngamlaktabagi thawong ase brain da asoiba leibadagi ni haiba researcher singna kham ngamle University of Maryland gi Samira Anderson Jonathan Z Simon amasum Alexandre ko na thijinbadagi khanglakpa matung ina arangba mafamda kanaguma mi emana wangangakpa matamda masagi sai humfuga mathu amadi humdraga humdorgi manungda leiba miyoi singna mayek singna taba ngamde masagi sai taraga nipana masum kuntragi matungda leiba miyoi oiragadi mayek singna taba ngami ahal singna brain gi saruk khara mathau ningthina tawraktabadagi mayek singna taba ngamdabani hari hiramasiga mari leinana hearing science speech science neuroscience cognitive science electrical engineering biology amasum system science ki oiba apun bi study ama satharami study saruk ya ki ba miyoi sing bukana gum mi emana wa ngang bata halaga brain gi electrical activity on duna yenglami achikba mafam amasum mi lang mafam da ani thokna miyoi sing adugi electrical activity on duna yengkibani researcher singna brain gi akhanaba mafam ani mid brain amasum cortex ki mawong matau kupna yengsin brat naha oiriba miyoi singdi mid brain gi mathau ningthina tawba maramna mi langba mafamda sumina ngangwa mayek singna taba ngami haiba khanglaki ahal oiraba miyoi singdi mid brain na mathau ningthina tawraktaba maramna achikpa mafam oirabasu mina ngangba wa mayek singna taba ngamdabani hairi study da saruk yakib University of Maryland gi researcher pressa kona haki ahal oiraba miyoi singi brain gi neural process ta ahongba kya lai maduna maram oiraga atopa mina ngangba wa mayek singna loksin mangamdabani mataw sum ahan oiraba miyoi singdi mina ngangba wa tarabasu kari haribano haiba mayek singna loksin mangamde ahal oiraba miyoi singda brain testing technique sijinaraga atopa mina ngangba wa mayek singna taba ngamananaba tharang lokhatna honari sayam silaglaba ahal singa wari sanaba matamdari yariba makai ahal adugi manakta sanglaga laiton singna masum khonjel khara kalap wa ngangadabani khonjel khara hawalabasu yamna thuna wa ngangbadi tawridabani sinlengbagi mawong matawadu uraga sukari hairibano haibadu ahal singna sawrakpa ama lokshin mangami study gi report asi journal of neurophysiology da handakta fonglakpani amasum conductive hearing loss renewal hearings loss amasum mixed hearing loss haiduna na tathiba makhal humlai nakong makhul nakong drum natraga nakong gi mayai thangba amasum nakong manungi apik pasaruda asoiba leibadigi conductive hearing loss ohelapani nakong gi manung thangma sarukta asoiba leiduna na tahalaktabagi thawangbo sense renewal hearing loss natraga na nerve related hearing loss haina khangnai conductive amadi sense renewal hearing loss anima pullaga ohelakpa na tathibagi thawangbu hearing loss khawi nakongi mapan thangma natragana mayai thangma natragana manung thangma natragana auditory nerve ta amanga ta thokpadagi kudong sadaba si ohelapani
conductive hearing loss oihalakpagi maruoiba maramsingdi nakongi mapan thangba saruk nakong makhul natragana mayai thangba sarukta asoiba leiba lok thungbadagi nakongda mahi sanglakpa nakong laithun tawbadagi nakong manungda mahi leiraktuna nakong drum lengthok lengsin tawbada apan batholakpa allergy eustachian ki mathau sorakpa nakong drum hoba benign tumors nakong napthi leiba nakong makhunda infection tawba nakong da phattaba sangkiba masum oxtoclerosis singmani sense reneural hearing loss oihalakpagi maruoiba maramsingdi ahoba makhol toina taba kokta asu open yaukiba virus natragana disease manungi e maridagi launarakpa aging manung thangma nakongi sarukta soiba Meniere's disease tumor amasum oxtoclerosis ni oxtoclerosis haibadi nakongi mayai thangma sarukta apikpa saru ama leibadagi mayek singna taba ngamdabagi thawongmuni ohelakpagi maram khenabagi matungina layengbagi mawongsu khenai University of Maryland ki researcher singna miyoibada na tathibu ohelakpagi matangna sapsaba maram khangdoknaba thijilami sahi yamsilakpagi matungina miyoibana mayek singna taba ngambagi mangam hantarakpagi matangna researcher singna haiki nakongna thoidokpa asoiba leitrabasu brain gi akaknaba saruk khara mathau ningthina pangthokpa ngamdabadagi miyoibana sahi yamsilaknaga taba ngambagi sang hantarakpani ahal usilaklaba miyoy singna brain gi excitatory amasum inhibitory neural process ki marakta khal kairai maduna maram oiragana brain na khongjel punamak mayek singna loksin bangambagi matik mayai hantarai mataw asumna wari watai sanaraga ahalama bu wakal tahanana bu honabada wan thui masigi maruiba maramde aikoina ngangliba wai punamak ahal aduna ningthina loksin bangamdabanani ahal oisilaglaga brain gi electrical activity da asoiba leibadagi mayek singna taba ngamdabagi thawong asibu miyo ayambana nata thibu oina launai hainasu ngasigi loksing gi pukai simyamna thamjaram ge duga mayam mathangda health tips anawnobo puduna laksage haujuina di matang se lusinjarage and thank you